MHA su kangbu amasung CSO singa hayang wari sanagadawre Prime Minister gi khongchat ki khananaba Governor Imphal thadokre Manipur da hojik thokliba kanglup ki rang ase loisilhanabagi medyang da yumpham oiraga hayang Ministry of Home Affairs ki mihut kangbu amaga suspension of operation ki kangbu ga New Delhi da wari sanagadawre Thazaba yaba mafamdagi fangba pauna hai United People's Front amasung Kuki National Organization gi mihut kangbu sing Hanadagi hauna Delhi da thungladuna laikre makwai Delhi da laknanaba MHA na mangjongna khangankiba matungin Delhi da kem tawduna lakhiba nei su kangbu ga wari sanadringai gi mamangda Kuki gi civil society organization singa unaduna wari sanaga nei wari sanabadu da national highway singda free movement lehenaba ministry na yamna kanna pressure pi da bayai pawasina makata na hai matam sangna suspension of operation makata na Jana hanabagi kuyek pinadana lairiba sigi matangda hanana Kuki UG group singa kayaragana wari sanakraba nei wari sanabaduda ministry gi maikaidagi designated camp taraga mari asigi manungda taret muthalaga taret khak thamauba maitai singa naknaba mafamda designated camp lairiba sing mafam hongdokanba amasung national highway maya nakna camp lahendabana chingbasu hanana MHA na khangankraba nei Yana basigi makada ground rule semdok semjin tawbagi drop amasu Kuki UG singda hanana pikraba nei haujikti nakalani gi marakta leramba yana da basing adu thajanaba magi makada yasinaba ngambana maram oidaga khuyek pina bagi thakta leiraba nei adumakbu hayengma khuyek pina gadra natraga pina roidra haibadudi chapchana haiba ngamdre marak asida Manipur gi Governor Ajay Kumar Vala ngasi nungthil Delhi da satkhre Maki khongchat asi Prime Minister Narendra Modi Imphal da yaurakadra natraga yaurakloidra haibagi matangda akupa wari sananaba ne karigumba mahangna Manipur da lakani hairagade kari da focus tawgadage Churachandpur amasung Kangpokpina chingbada chatkadra haibana chingbagi ground worksing yathokminagani haire Governor gi khongchat asina Prime Minister lakpa amasung laktaba lepkani haire Prime Minister September 13 da lakani hainariba siga mari lainana Kangla manungda Prime Minister gi wangangpham amade Anauba helipad sengbat sagatpa hokre Bharat ki Prime Minister Narendra Modi September 13 da Manipur da laklaba yai haina yamna kanna ngangnaringai serak asida Prime Minister na Manipur da laklaga miyamda wanganggadaba mafam Kangla manungda oigadawre Masagidamakta Prime Minister gi wangangpham semjin sajanbagi thabak akanba mawongda sathaba hokre Pausi asina fangba paugi matunginadi Prime Minister na wangangpham oigadawribasi Kangla manunggi Kangla Hall gi mamangda leiba mafam asida oigane Kangla manungda wangangpham platform ama semna bagidamakta mamang tha August ki tang 38 da mapandagi team ama Imphal da thunglare Tata gari nipan da lakpa team masina makhoina loina ragliba Tata gari nipan aduda PM na wangangga doriba platform sana bagi machak mathum sing loinamak loina rakhe haujik platform sa bagi thabak tawgodoriba mapan gi team adu Kangla manungda leiriba Kangla Hall gi maning thangba sarukta makhoi gi matam kharagi leifam chafam semgatuna haujik leire loinana Kangla Hall gi mamang thangba lampaki saruk aduda Prime Minister Narendra Modi gi wangangpham oigani haina ngangnariba mafam aduda ngarang dagi hauna sem sabagi thabak paikhatpa hokre masi pausi asigi paumina ngasi yengselubada khangba ngamlakhiba nei Prime Minister na Manipur da lakani hainariba siga mari lainana Kangla manungda anoba helipad amasu semgat sagatpagi thabak haujik paikhatpa hokre nauna semgaliba helipad asi Kangla manungda hana leiriba helipad adugi hek makha thangba sarukta nei Haujik anauba helipad asi mapung phana semgatnabagi thabak yamna kanna paikhatle loinana Kangla manungda pungkun mari security gi section thaurangi thabak su paikhatpa ngarangdagi hokre haire panba yabade Prime Minister Narendra Modi na Manipur da lakani haina ngangnariba si laingaki maikhaidagi ngasi fawbo official oina laukthokpa leitre adubu Prime Minister gi khongchat ki mangoinana Kangla dagi hauraga Imphal International Airport fawba tidim lambi gi nagyata leiriba awangba building sing Masak khangdoklaga ngak senbagi thabak paikhatpa hore amade lambi paring asida maram chadana lambi gi nagyata polam kaya paishanbagi athingbasu thamkhre haibasu leikhrawa nei Speaker gi da huranba changluba ama thama kaithel senganaba sairak pikhre Imphal gi major khulda leiba Manipur Press Club ka sunaknaba Manipur Legislative Assembly gi quarter da huranba changluba miyoi ama City Police Station gi kangbuna faraba tungda court na huranba changluba miyoi adu thama ima kaithel senganaba sairak pikhre Laima pokpam sanjoi kauba ASI amana ngasi ayok pung 10 minute ni furom tarakpada masak khangdaba miyoi amana Manipur Press Club maya da leiba government ki quarter ga naknaba speaker ki quarter da sangsilaglaga potsai huran khre haibagi complain ama thangalakhe huran ki ba polam sing adu electrical item sing ne item sing adu de
switch box switch amasung aluminium bar khara khakne hairiba polamsing ase Thobal district ki manung chanba sanga yumpham mathak laikai dagi laikhidraba Basir kauba miyoi amagi machanupa Abo Khan sahi 95 suraba miyoi amadagi phangba ngamkhe mahak faraba tungda wahong pahong chathabada polamsing adu mahakna huranbani haina phongdok charakhe paw asina makha tana hai mahakna huraluba polamsing adugi mamal adu chaurangna lupa 2,000 khaktagi ne adubu mahak BNSK section 303 clause 2 gi makhada punishable oi adumakpu mahakna sigumba huranbagi thabak asi ahan boina tawkhibani amasung mahakna hurankiba polamsing adugi mamal lupa 5,000 yaude maram aduna Chief Judicial Magistrate Imphal West ki court ta makhatana summary trial gi damak charge sheet asi thangalakpani haire paw asina makhatana hai court na police ki charge sheet amasung faraba miyoi adudagi phanglakliba polamsing adu kumna nainaraba tungda community service numit 30 tawhanaba judgment pikhe judgment asida mahakpu khwairambal kaithel ima kaithel asi numit 30 chumna senggadabane accused asi drug user ni amasung mayum laitaba miyoi ni hainasu paw asina makhatare